ꯊꯝꯖꯔꯤ ꯏꯃꯦꯖ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯦꯅꯦ ꯅꯣꯡꯃꯥꯏꯊꯦꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯀꯦꯟꯁꯔ ꯂꯩꯅꯥ ꯑꯁꯤ ꯉꯟꯅ ꯃꯇꯝ ꯆꯥꯅ ꯗꯤꯇꯦꯛ ꯇꯧꯍꯧꯔꯕꯗꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯐꯕ ꯉꯝꯃꯤ ꯍꯥꯏꯅ ꯀꯥꯔꯀꯤꯅꯣꯁ ꯃꯅꯤꯄꯨꯔ ꯀꯦꯟꯁꯔ ꯀꯦꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯗꯤꯔꯦꯛꯇꯔ CEO ꯗꯥꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ GS ꯃꯣꯏꯔꯥꯡꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯩꯗꯤꯡꯒꯥꯗ ꯂꯩꯕ ꯄ꯭ꯔꯖꯥꯄꯤꯇꯥ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤꯁ ꯏꯁ꯭ꯋꯔꯤꯌꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯦꯟꯁꯔ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯐ꯭ꯔꯤ ꯍꯦꯜꯊ ꯆꯦꯛꯑꯞꯀꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯁꯔ ꯗꯤꯇꯦꯛꯁꯟꯒꯤ ꯏꯟꯆꯥꯔꯖ ꯗꯥꯛꯇꯔ W ꯏꯃꯣ ꯑꯃꯗꯤ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯕꯤꯀꯦꯟ ꯅꯤꯂꯤꯃꯥ ꯕ꯭ꯔꯍ꯭ꯃ ꯀꯨꯃꯥꯔꯤꯁ ꯃꯅꯤꯄꯨꯔꯒꯤ इंचार्ज के राजोना अथोइबा मिथुंगलेन ओइना सरुक याखी GS मोइरांगथेमना हाय कैंसर की अर्ली वार्निंग साइंस सिंग असी खंगहौरबदी लाइना असिदगी लाइन कनबा ngамmi मतम चाना डिटेक्ट तौरबा हानगी कैंसर नारदी लोइरे हाइनरंबा अदु लेट्रे ट्रीटमेंट मखल मखल तौदुना फहनबा ngamle लोइनना कार्किनोसना मफम कयादा केम सिंग पांगथोकलिबा असिगी पांडमदी अर्ली साइंस सिंग असी खंगदुना लाइना असिदगी कन्नबनी कार्किनोस की मरु ओइबा वाखल्लोंदी मेचिन अफबा कया लैरबा असिना मियामदा एफोर्डेबल ओइबा ममलदा मियामदा सर्विस सिंग पीनबा पांडमनी हाइनसु फोंदोरकली world class standard pijari at the same time akoi gi thindi affordable ohengadabani accessible ohengadabani lai ba common man sangmang ngadabani aduga aina costly equipment mayam ma thamaga common man sangmang ngamdadi kari kanuri gi haibasi akoi gi thimni aduna akoina nobody should derive of getting this in one to money haiba aduna akoi si puna magsi accessible ohenba affordable ohenba asi hairaga ai mayam kok nurga mu khum Dr. Mangangsa Thodam Laibana Iba History of How Mitay Hauleipak Kangleipak Haina Mingthonba Manipur gi Puwari da Yumfam Oiba Lairikama Kangleipak Kanbalup KKL na Sinduna Manipur Press Club ki Loktak Hall da Asamba Thauram amaga loinana Fongkrai Lairik Fongbagi Thauram adu da School of Human and Environmental Science Manipur University gi Hanagi Dean Professor W Nabakumarna Chief Guest DM College of Commerce ki Hanagi Principal Dr. Okram Kumarna President Amadi MU gi Department of Physics ki Professor Zugindro Kanguzam Cultural Activist Maivam Dorian Guest of Honor oina Sarukyaki Lairik asigi Dr. MT Laibana Fongdorakpada Kunai asida ngasimak thokliba thodok wathok kaya asida natana Manipur gi Puwari da Maitai Furup asi kadaidagi haurakpano Kuki Naga asina karino Mitai Maitai Kaurambra amadi Sahi kaya khunda leitarame haiba kaya lairik asida mayek sengna iduna yauri loinana yelho ngaidagi Maitai Furup asi kamaina lakhi karamna khunda leitarami haiba asengbada yumpham oiba kaya ama lairik asidagi khangba ngamgani haina su fongdokhi dei lai salai tare sina kamai lai kadai kadai do lai rami haibana singmusi macha khaina yari gai di ai lairik sida phongtok te ro ko phongtok mo na jabani ada wa da pa yaw ga sunu du ko na niyam dagi suggestion la ka na du thokage digi wai na di haiba historical oiba geographical oiba ai port ani je related oiba ponina interrelated oiba ponina machomda ere yumpham oi ai se asmai tawnaga ijaga lairik kasi ngodori ba release tawi Ngarang numidang wairam pung mangarom taba adwaida Ziribanggi sorok atingbi kunaudagi soibam Sarat Kumar Singh Sahi Yankaimapan apokpat laikhidraba soibam Babahal Singhgi machanupa ama Laisabithol da leiba mahaki farm dagi halakpada Khasya Punji Manakta masak khangdaba singna faduna pukibadagi Jiri Police amadi Security Force singna sangsinduna search operation tawduna Tibada asib haksang oina manakdang pa Mulargaon yoromdai chingdagi fangle hairi Mahak kanana karigi hatlibano haiba khangba ngamdri thaudosigi matangda police case ama lawkre laikhidraba soibam Sarat Kumar Singhgi loinabi soibam Romolana aikhoigi paumi da fongdokpada aikhoigi farm dagi halakpada mi khara leiba uki adubu aigi isanupa Ronalda hana yumda yorakpada aigi
नुपागी मोबाइल स्विच ऑफ तौरपदगी इचा नुपाना चतलुबा मतमदा गाड़ी अमदी सैंडल तादुना लैरंबदगी इचा नुपाना इमा खर थुना लाओ एखोय बाबादो मीना फादुना पुखिबा माले हाइरपदगी अइना लैकाई टाक्तुना मियामग लोइनना लाकपनी हाइखी आई फोन ने दुम तौबसिगा सिना पादु mo ko sui so baina tawai ne hi phamna le hori kangbu singduna bu chinghat pi khra jala ka dauri ja no ne na na amuka hanna chachi ne aina ko je dum thaudu ga gari je amuka macha ni pa sine thi bala ya ba dogoi duga ima gari di lei bai center lei adu duga mado kaino tawraga adu pa di lei ram dre ma chinghat na pung na chakra ba khang de na dogoi duga ma na thu na lau ma na I pura thu na lau pa do pui pa ma le na dogoi duga pa na ne ko de na mi si ko kom mga lau sumai taw na lagtre khotre maro sentan nga gari le ye kamai taw ya no chachi mai hamai taw na duai num chi wala ko na gari ya sentan nga le na mi ni nakal amaromda ngarang mihathina hatopi khraba jiribang gi sorok atingbi khunaudagi soibam sarat kumar singh sahi hu pumanga apokpa leikidraba s babahal singh gi mihat ki matangda Panjel Club amadi Kanglaicha Club ani na sinduna ngasi ayuk pung mapan makhai taba matamda Y Sachikumar Singh na mifam mapu oiduna Khunau Community Hall da Jiribam Civil Society Organization amadi Club Singh Mihut Singh yauna mifam ama fangthuktuna member tarama thoina saba JAC for brutal killing of Soibam Sarat Singh kauba JAC ama semduna akanba khongjang sangsinnaba haina warep lokre Maruaiba warep sing adudi Soibam Sarat Kumar Singh bu hatpada senabani haiba Paitol village tagi Mr. Gosanga loinana mahakna sizinakhiba Bolero gari number AS 27A2905 pung kunmari gi manungda fagatuna logi oiba chairak piba mi hatbo puthokri fawba asi bhaksang lodaba Jiribam district ki sep oidaba mafam singda matik sana security thambiba Jiri Imphal lambida Maitai Singh free movement oihanba leikidrabagi imungda government ki job ama pibiba amasung compensation oina lupa lakh tara pibiba hairiba warep kaya sing asi thabak oina tawbiraknaba Manipur gi chief minister yauna mari leinaba local MLA authority singda memorandum pishinba haiba wafam sing asi warep oina lowki JAC for brutal killing of Soibam Sarat Singh gi convener KS Sachikant Singh na Fongdor Akpada ngasi ayuk pung mapan makhai taba matamda Khunau Community Hall da Jiribam gi Civil Society Organization amadi Club Singh gi Mihut Singh yauna mifam ama pangthoktuna member tarama thoina saba JAC for brutal killing of Soibam Sarat Singh kauba JAC temduna akanba khongjang changsinnaba haina warep lokhi ngasi gi mifamna mihat asibu yamna kanna yaningdawa fongdokpaga loinana mari lainaba authority singna mihat asida chenariba mioi asi pung kunmari gi manungda faduna puthoktrabadi tongan ba CSO singa loinana akanba khongjang kaya changsingani haina fongdokhi Hojik Jiribam district asida CRPC Samaga Nifumari Thamkhibana Maram Oiraga Lambi Sorokta Mioi Kaya Amata Chanakhidre Loinana Jiribam gi mafam kaya singda security gi akan bangak sten bagi thabak paikhatli amda aikoi kuki singdi free movement di aba aduga maitai singna akogi Jiribam da Imphal to Jiribam da khoi chapa phangdaba masi masu akoi yam nungai jade masi masu siram Manipur government side gi free movement jan ba sendi ba pami pamdulena na Jiribam da jirigi tonga pham da leiriba safe side odeba mafam singsida matik chaba security thambiba enana siriba imung da Manipur government na matik chaba SKSA 10 lakhs ni koi dengan tok jaba matang sida ngasinung clip opizaba loijare mityeng tabi riba singbu amuka hanna khurumjari